United People's Front UPF Manipur National Reconsolidation Month ki saruk ama oina numinini supna shathagadaba bike rally ngasi hapta Kangjeibung dagi lamthakhre aikoi amuk hanna khuntaklaroi shi haiba paujal da chathakiba rally adugi matangda UPF Manipur ki President Nongtombam Rupasandrana haukiba ing 2025 ki December 9 dagi tha asigi 9 phauba thabum mama supna Chatharak by UPF ki National Reconsolidation Month ki manung chana tongan ba thauram sing pangthok tuna lakle thauram gi manung chana ipai pu gi liklam ngak na chatna ba madi hena aphaba mari thamna ba Manipur gi wangma Assam Tripura madi Meghalaya da khundari ba Manipuri singa punna thauram sing pangthok ki haiki mahak na makha taraduna ngasi dagi hauraga numinini chupna chathagadaba bike rally asina Manipur gi tampaki district mangada koina chatuna lamdam asida punna khundaminari ba Furup Kudingmak Nungsi Sanana Laiminabagi Pauzal Pibagi Mathakta Maharashtra Gambir Singna Manipur gi Apun Bagi Shaktam Sagatna Balauram Bathodang Tung Inna Yalhau Furup Singna Manipur Kanminanaba Firep Laumina Gani Haina Fongdokhe Ngasi Hapta Kangjeibung dagi lamthakiba bike rally asigi ahanba numita Khurai Lamlong Lambi Pangai da laklaga Haingang Koirengai Sekmai Phumlau Lamsang Pauraga Tera Lambi Phauduna Tidim Lambi da laklaga Moirang da Lamthumpang Oiduna ahing yarekani hayeng rally asigi nini sanba numita moirang dagi lamtharak laga kumbi wangu wabagai kaksing lambi da laktuna thobal irilbung fauduna kongba singjamai lambi da laktuna Manipur College da lamthungpam oigani rally asigi manung chana mafam kayada street corner meeting amadi public meeting sing pangthokadori loinana tha asigi mapanda Kansipura leiba Maharashtra Gambir Singna Aroi be hip tan kiba khulomda haikat laikat tamduna thabum amma chupna chatharakpa UPF ki National Reconsolidation Month loishin gani